ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯟꯅꯔꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ ꯏꯄꯤꯁꯣꯗ 41 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ. ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ. ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇꯒꯤ ꯈꯪꯈ꯭ꯔꯦ. ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯔꯥꯅꯤ ꯑꯦꯜꯐꯦꯠꯀꯤ ꯃꯄꯥ ꯊꯦꯟꯁꯀꯤ ꯀꯤꯡ ꯑꯦꯊꯦꯜꯍꯦꯝꯅ ꯁꯥꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯄꯪꯌꯥꯎꯗ ꯌꯥꯎꯁꯟꯕ ꯃꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯃꯊꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯄꯪꯂꯥꯎꯗ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯃꯃꯥ ꯔꯥꯅꯤ ꯑꯦꯜꯊ꯭ꯔꯦꯗꯁꯨ ꯄꯦꯟꯗꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯇꯝ ꯑꯃ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕ ꯑꯦꯗꯋꯥꯔꯗꯀꯤ ꯅꯨꯄꯤ ꯃꯃꯧ ꯑꯍꯟ ꯑꯦꯁꯋꯤꯟꯒꯤ ꯃꯆꯥ ꯑꯦꯊꯦꯜꯁꯇꯦꯟ ꯍꯥꯏꯕ ꯑꯉꯥꯡꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡꯈ꯭ꯔꯕꯅꯤ. ꯃꯥꯔꯁꯤꯌꯥꯔꯣꯝꯗꯅ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯀꯅꯨꯠ ꯑꯃꯗꯤ ꯕ꯭ꯔꯤꯗꯥ ꯃꯈꯣꯏꯒꯤ ꯚꯥꯏꯀꯤꯡꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡ ꯅꯣꯡꯃꯒꯤ ꯈꯨꯗꯨꯝ ꯆꯟꯁꯜꯂꯛꯇꯨꯅ ꯃꯥꯔꯁꯤꯌꯥ ꯄꯨꯝꯕꯁꯤ ꯄꯥꯏꯁꯤꯟꯈꯤꯒꯗꯧꯔꯦ. ꯃꯈꯣꯏꯅꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯂꯤꯌꯔꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯔꯣꯝꯗ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯑꯃ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯌꯧꯁꯜꯂꯛꯇꯨꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯤꯛꯄꯨ ꯃꯈꯨꯠ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯅꯕ ꯍꯥꯏꯔꯤꯉꯩ ꯑꯦꯜꯐ꯭ꯔꯤꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯋꯨꯗꯒꯔꯅ ꯃꯄꯥꯕꯨ ꯑꯣꯏꯅ ꯃꯃꯤꯠꯇ ꯇꯦꯟꯖꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅꯁꯨ ꯋꯨꯗꯒꯔꯒꯤ ꯃꯤꯆꯪꯗ ꯂꯦꯞꯅꯕꯒꯤꯗꯃꯛ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯥꯟꯊꯦꯡꯅꯅꯕ ꯄꯣꯖꯤꯁꯟꯗ ꯂꯩꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 41 ꯑꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛ ꯑꯦꯄꯤꯁꯣꯗ 41ꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤ ꯑꯦꯜꯐ꯭ꯔꯤꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗꯒꯤ ꯍꯧꯔꯦ. ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯀ ꯋꯨꯗꯒꯔꯒ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ. ꯋꯨꯗꯒꯔꯅ ꯃꯊꯛꯇꯒꯤ ꯂꯥꯎꯊꯔꯛꯂꯤ. ꯑꯩꯒꯤ ꯏꯄꯥ ꯑꯦꯜꯐ꯭ꯔꯤꯛꯀꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯁꯣꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯨ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ. ꯑꯩꯁꯨ ꯌꯨꯝꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ. ꯕꯕꯥꯁꯤ ꯑꯁꯣꯟꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ. ꯃꯐꯝꯁꯤꯕꯨ ꯃꯥꯅ ꯆꯦꯛꯁꯟꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯦ, ꯐꯖꯅ ꯁꯥꯁꯟ ꯇꯧꯕ ꯉꯝꯗꯦ. ꯃꯁꯤꯃꯛꯅ ꯑꯩꯅ ꯃꯍꯥꯛꯄꯨ ngasi mathwai lanbirabani. Nangi kangu sidayu nakanda khara chathoktuna lainabu order tau. Utrinasu phenan hoida thongjilomda chathoknaba hairi. Mayamsinasu utrit ki team sibu koishanduna dumak nakana mada pulak thaidoktuna thamkhre. Father Biokanasu hojik pakhatuna leiriba utrit ki macha sida pakhatna ba themjenbiri. Adubu hojik utriti mathakchidagi akapi tianchina aim tawdun leibadagi khongpam amata lengba yadan leiri. Utrina mu lawragli nangi napaduna ꯑꯩꯉꯣꯟꯗꯒꯤ ꯃꯐꯝꯁꯤꯕꯨ ꯃꯨꯟꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤ. ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯕꯨ ꯁ꯭ꯀꯣꯠꯂꯦꯟꯗ ꯍꯟꯖꯟ ꯂꯥꯟꯗꯥꯍꯟꯗꯨꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤ. ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯅꯪꯅꯗꯤ ꯉꯁꯤ ꯍꯥꯏꯔꯤ ꯕꯦꯕꯟꯕꯔꯒꯀꯤ ꯂꯣꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯨ, ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯐꯥꯏꯠ ꯇꯧꯁꯤ. ꯅꯪꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛꯇꯒꯤ ꯗꯦꯠ ꯐꯥꯏꯠ ꯑꯃ ꯇꯧꯔꯒ ꯑꯉꯝꯕꯗꯨꯅ ꯃꯐꯝꯁꯤ ꯄꯥꯟꯁꯤ ꯍꯥꯏꯔꯤ. ꯃꯁꯤꯗ ꯋꯨꯗꯒꯔꯅ ꯍꯥꯏꯔꯛꯂꯤ, ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ. ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯈꯨꯠ ꯆꯟꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯅ ꯑꯩ ꯅꯪꯒ ꯐꯥꯏꯠ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯃꯁꯤꯗ ꯋꯨꯗꯒꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯏꯪꯊꯅꯕ ꯊꯦꯝꯅꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ. ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ, ꯋꯨꯗꯒꯔ ꯂꯣꯔꯗ, ꯅꯪꯅ ꯑꯩꯕꯨꯗꯤ ꯃꯁꯛ ꯈꯪꯉꯝꯗꯕ ꯌꯥꯏ. ꯑꯩ ꯃꯇꯝ ꯑꯃꯒꯤ ꯃꯐꯝꯁꯤꯒꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯄꯨꯖꯥꯔꯤꯅꯤ. ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯁꯣꯟꯕꯁꯨ ꯈꯪꯉꯤ. ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯃꯉꯣꯟꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯈꯤꯕ ꯃꯌꯥꯝꯗꯨꯅ ꯎꯇ꯭ꯔꯤꯠꯀ ꯌꯦꯡꯊꯤꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯃꯊ꯭ꯋꯥꯏ ꯂꯥꯟꯕꯤꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯎꯇ꯭ꯔꯤꯠꯀꯤ ꯌꯦꯛꯅꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ नखोइनी पुनछन्दुना मफमसिबु शासन तौनबो होनौ. नखोइनी नचिन नाउनी. नखोइनी पुनछन्दुना स्कॉटलैंड माइथीबे पीनबो होनौ. ngasiदगी नखोइनीगी ओइबा अनौबा नुमित अमा हौदुना मफमसिबु स्कॉटलैंड की खुदगी कल्लु तुंगी चारोन सुरोन गिदमा. विदगर नमु लाउरगली, फादर ब्योका आया नंगु मसक खांगी. नंगी मरमदसु कुपना खांगी. नंगदी मफमसिबु थादोक्तुना विंचेस्टरदा लैख्रबनी. अदुना मफमसिबुसु नंगना काउख्रबनी. अखोइ नोइगी मरक्ता मरुप सानबा यारोय, पुनछनबा यारोय. अदुगा नंगसु ngasi mafamsigi lamlanmani Uhtred Ragnarsson. Aidi aigi baba Alfred kumna asonba mi natte. Aigi tungi punsida chayennarakadaba nangumba miyoi mabu ngasi ena lemna tharoi. Aina nangbu soidana hatkani Uhtred. Adubu nang sidringai mamangda nangi nachasigi asiba hakchang siana yengkho aiduna machasida mu target asi ochankre. Masidagi Uhtred chu pakhatuna Wudgarda machasibudi kanbinaba haijaduna Fenan hoi magi timsidachu khulai thadoknaba loina hairi. mayam se hojik khulai loina thadokna don laikre. Adubu Wudgardi hanba laiti ngangbasu lepte. Mahangna hairi nangi sagai na taina chana su sing tumna nanga loina na halabadi tungi mirona nangbu kanano habsu khangaroi haiduna tenjai si Uhtred ki macha se kapchalagli. Father Byokana su mang se thachanduna tenjai si mangodo ina palankre. Masidagi Father Byoka longna taduna Uhtred ta aroi boina koromlaga ngasidagi taibang pan thadokre. Tauribisi ubada Uhtred mathamoi mache taduna angawa magi matagum lemai da thadaroba khulai asi paikhattuna marakta leirabi yeknaba khudimak lamduna chensan duna hat pawrogli. Magi team si chu Uhtredna khulai paikhakrabanina
लोयना पाइखनदुना मफमसिदा लंजाव मचा अमा थोकपा हाबदु ओइरे ओजबानसु उट्रिटकी मचासिबु असोय ngam यावदनबगिदमक चिंगथोक्तुना पुबिख्रे सिट्रिक अमदि फेनन्ना लानफमचेदमक थेंगनरबसु मफमसि मीगी जगा ओइबना मतम कुइना थेंगनबा यारोइदबा मरमना चेनखिनबा मखोइगी टीमसिदा हाइरि अदुबु उट्रिटि हुजिक फादर बियोकागे असिबा हक्चांगसिना लैमाइदा तादु लेबसे अदुमक येंगदुना अंगावबा मगी मतौगुम येंगनबा खुदिमक कक्कक्तुना हाली मथकलोमदाजु विदगरना हेदनदा उट्रिट होइसि चेनखिदनबा लैरिबा जहाज खुदिमक थुकाइनबा याथंग पीख्रे उट्रिटसु निंग कायना फादर बियोकागे असिबा हक्चांगसिगी मनाक्ता फमथादु लैरिङै फेनन्ना मतुंगलोमदगी चेनखिनबगीदमक चिंखलगली मसिदसु उट्रिटि येंगनबा वरबु निंगदुना फेनन्दा फावबा थांगसांगसे हाइरगली अदुबु फेनन्ना थांगसिबु ngakतुना उट्रिटबु फगलांग अमदा नमसन्दुना अंगावबुगुम तौरिबा मतौसि फाथानबा तौरि अदुगा चटखिनबसु हाइरि अदुबु उट्रिट होजिकसु हंद्रि महक फेननबु इथोक्तुना अरैबा खुदिमक हाटलगे हाबगी मतागुम चेनचन्दुना अरैबा थेंगनबा येंगनबा खुदिमक हाटपसि लेपति मसिदगी फेनन्नसु मफमसिदा हुजिक लेहौरिबसि मखोइनि खिक्ता ngairibaniना लानमी मयामसिगा थेंगनबदा सोइदना थवाइ मांगदबा मरमना उट्रिटबु कोन्दुना मफमसिदगी इंदुना पुथोक्रे अदुबु उट्रिटनादि फादर बियोकागे असिबा हक्चांगसि पुखिनबा होनाजबनि अदुबु फेनन्ना होजि मखोइदा मतम लैत्रे हाइदुना उट्रिटबु थेमदुना मफमसिदगी पुथोक्रे मपालोमदना उट्रिटकी टीमसि हिसिदा लोइना तोंखत्तुना उट्रिट अमदि फेननबु ngaइदुना चेनखिनबा थौरांग तौदु लैरि मफमसि हुजिक नोंग्लै नुंसित अमसु लागले मथक्तगिना जहाजसि थुगाइनबगिदमक विदगरना नुंगदुम कया अमा कापथरगली अदुबु लाइबक फबदगी होजिक फावदि हिसिदा पानबा ngamdri उट्रिटके फेननगसु मनुंगलोमदगी हिथांगफमसि तमना चेंथोरगली मसिदा फेननदि हिसिदा चोंगसन्दुना तोंख्रे अदुबु उट्रिटि मथक्ता लेपतु लैरिबा विदगरबु पेंदबा मित्येंग अमदा येंगदु लैरि मसिदा मयामचेना उट्रिटसु हिसिदा तोंगनबा याम कन्ना हाइजरकपदगी उपाय लैतना उट्रिट हिसिदा अदुमक चोंगसन्दुना मफमसिदगिदि थौदोकपा नंगहौरे होजिक हेडनदी विदगरदा मखोइ मखा तानारुसिरा हाइबा वाफमसि हौदोगली अदुबु विदगरना थिंगदुना मखोइ होजिक तेखोइना तानाद्रबसु यारगनी मखोइ नोंग्लै नुक्सितसिना मरम ओइरगा अदुमक लुप्तुना सिजखरदबनि हाइदि सोमदा उट्रिटसु माना मतम कुइनदगी ngaijरकपा बेबनबक ngasisu मखुत्तगी अमुहन अमुलोबसिदा निंग कायना मफमसिबु मुन्ना अदुमक येंगजदुना मसासि तरंग अमदा अदुमक हनख्रे मसिदगी सिनसि होंकिदुना विंचेस्टर सिटी सिदा मुंग लाख्रे हुजिक किंग एडवर्ड एथेलेम अमदी सेनापति स्टियापा मखोयहुम मखोइना मार्शादा लैरिबा कनुटकी बाइकिंग सिंगबु तांथोकनबगिदमक लालोंग खरा सिंदुन लैरि तंजासिदा फादर पियारलिंग याम फिंगना चंचलगली मसिदा किंग एडवर्डना सुवांगली फादर पियारलिंग मार्शारोमदगी पावगा थारकपा लैब्रा कनुट अमदी मागी बाइकिंग सिंगदु वेसेक्सिदा यौरकदोरबरा हादुना हंगली फादर पियारलिंग मोहाइरी लॉर्ड कनुटकी टीमदु हुजिक मार्शागी खुंगंग एयाम नैखाइदुना मार्शादा दुमक केम तौदुन लैरि मखोय हुजिकसु जगा जगा खुदिमक चत्तुना कोथि थीदुना मार्शागी लैरिबा सिटी खुदिमक खुंगंग खुदिमक नैखाइनबा होनरि हाइरि किंग एडवर्डना मोहाइरगली अदुगा मार्शागी किंग एथलेटना कायदा चतखरबा मागी पावगदी ताबा लैब्रा हादुना हंगली फादर पियारलिंगना मोहाइरगली लॉर्ड मार्शागी किंग एथलेट ईस्ट एंग्लियादा लै हाइना पाव ताजै महानसु ईस्ट एंग्लियाबु पुन्ना खुदुम चन्नबगिदमक बाइकिंग स्टारिबा जगा खुदिमक लौसन्नबा होनरिबा माले किंग एडवर्डना मोहाइरगली ओ माना सोमदा डेनलैंड अमदी ईस्ट एंग्लियादा लंदादो लैरगा मसागी मरमदमबुना कनूर होइदा मुंग नैखायनबा कनूर हारिबा बाइकिंग्सतु कायना मकोक चाकपा साथीबा बाइकिंग्सनी अदुना अखोइसु मंगोंदगी सेक्शन लैनबा होनगदबनी फादर पियारलिंगना मोहाइरगली लॉर्ड मार्शादा हुजिक क्रिश्चियन सिंग अमदी अखोइगी जाति ओरिबा सेक्शन कया अमा अवाफमदा तादु लैरि मसिदा मार्शागी किंग एथेलरेट हलकपा वाफमदुना तोखाइना थमखरगा अखोइना ओइना मार्शाबु कन्नबा होनौसि मफमदुदा लैरिबदु अखोइगी जातिनि हाइरि मसिदा किंग एडवर्डनादि कनुट हारिबा बाइकिंग्स अदु चलाक खरा लैबा खरा सिंगबा बाइकिंग्सनि माना हुजिक फावा मार्शादा नैसन्नु लैरिबदु अखोइबु थोलकपा अमु ngaइबा ओरमगनि मदुदा मागी अपामदो अखोइना पिरुबदि लानफमदो अखोइ सोइदना माइथीगनि वाफमसिदा एथलेमसु मतेंग पांचलक्तुना मार्शाबु हुजिक मांग ताकलिबसि पुमनमक एथलेटकी दायित्वनि अखोइगी नत्ते हाइरगली तंजासिदा एडवर्ड की ममा रानी एल्सवेट अमदी एथल प्लेट चंगक्तुना मचानपा एडवर्ड हाइरि अखोइजी मतमसे याम थेंगथरबनी मार्शादा चतनबा थौरांग बियु हाइरगली मचे एथल प्लेट नमु एडवर्ड मार्शासे हुजिक कनुट की मखुत्ता पुनमक मांग ताकदोरे मतममा मार्शागी किंग एथलेटनसु वेसेक्की मतेंग कयारक हना पांगख्रबनी मसिदा मनानोपा किंग एडवर्ड नमु हाइरगली होय पुनमक तो आइसु खंगी अदुबु हौजिक लैरिबा सिचुएशन सिदा अइना मुक वेसेक्सी थादोक्तुना मार्शादा मुक चतलुरबदी मफमसिमु खुदोंग थिनिंगाय ओइगदौरिबनी अइना मार्शादा लैरिबा प्रजासिंग अदुगिदमक खंदुना वेसेक्सी प्रजासिंग असिबु अवाफमदा ताहल्लो हाइरिबरा मसिदा नखोइना पामलिबसे कनुना मागी लानमीदु ट्रुप अनि थोक्तुना अइना सोमदा लानथेंगनरिङै वेसेक्ससु मखोइना लानदारकपा याबगी चान्स अदु लैरिबनी मसिदा मार्शागी एल्हामना मोहाइरगली
ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯉꯁꯤꯗꯒꯤ ꯊꯗꯠꯂꯁꯤ ꯍꯥꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯗꯨꯃꯛꯇꯤ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯋꯦꯁꯦꯛꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯀꯟꯒꯗꯧꯔꯤꯕꯁꯤ ꯃꯐꯝꯁꯤꯕꯨꯅꯤ ꯃꯐꯝꯁꯤꯕꯨ ꯉꯥꯛꯁꯦꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯃꯁꯤꯗ ꯃꯃꯥ ꯔꯥꯅꯦꯜ ꯁꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯕꯕꯥ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯔꯁꯤꯌꯥ ꯈꯪꯗꯦ ꯅꯣꯊ꯭ꯔꯝꯕꯤꯌꯥ ꯈꯪꯗꯦ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯝꯕꯅꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯕꯅꯤ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯕꯕꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅꯤ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯂꯦꯠꯇꯨ ꯃꯥꯔꯁꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯐꯥꯗꯔ ꯄꯤꯌꯔꯂꯤꯡ ꯑꯗꯣꯝꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯊꯦꯂꯦꯠꯇ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯑꯁꯤ ꯄꯤꯈꯤꯅꯕ ꯊꯧꯔꯥꯡꯕꯤꯌꯨ ꯃꯥꯔꯁꯤꯌꯥ ꯑꯃꯗꯤ ꯋꯦꯁꯦꯛꯁ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯕ ꯃꯇꯨꯡ ꯀꯅꯨꯠꯀꯤ ꯕꯥꯏꯀꯤꯡꯁꯤꯡꯗꯨꯒ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯃꯁꯤꯗ ꯃꯆꯦ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯂꯤ ꯑꯦꯗꯋꯥꯔꯗ ꯍꯥꯏꯔꯤꯕꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯂꯥ ꯑꯦꯊꯦꯜꯔꯦꯗꯅ ꯃꯥꯔꯁꯤꯌꯥꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯃꯥꯔꯁꯤꯌꯥꯗꯤ ꯀꯅꯨꯠꯀꯤ ꯃꯈꯨꯠꯇ ꯄꯨꯡꯇꯨꯝ ꯇꯨꯝꯈ꯭ꯔꯒꯅꯤ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯉꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯍꯣꯏ ꯍꯣꯡꯉꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ ꯏꯆꯦꯁꯨ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯌꯥꯊꯪꯁꯤ ꯏꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗ ꯈꯤꯇꯪ ꯁꯥꯎꯅꯤꯡꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯑꯦꯜꯁꯋꯦꯠ ꯑꯃꯗꯤ ꯑꯦꯂꯥꯝꯁꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯦꯜꯁꯋꯦꯠꯅ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯐ꯭ꯔꯦꯗꯇ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯅ ꯃꯇꯝ ꯑꯃ ꯅꯈꯣꯏꯒꯤ ꯕꯕꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯇꯥꯟꯖꯔꯝꯕ ꯃꯤꯡꯆꯠ ꯑꯗꯨ ꯂꯩꯈꯥ ꯇꯥꯈꯤꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯦ ꯃꯆꯥꯅꯨꯄꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯑꯦꯗꯋꯥꯔꯗꯇ ꯑꯗꯨꯌꯥꯝꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯋꯦꯁꯦꯛꯁꯄꯨ ꯁꯥꯐꯅꯕ ꯀꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯅꯤ ꯃꯗꯨꯃꯛ ꯑꯩꯒꯤ ꯕꯕꯥ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯍꯣꯠꯅꯔꯝꯕꯅꯤ ꯃꯃꯥ ꯑꯦꯜꯁꯋꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦ ꯑꯩꯁꯨ ꯃꯥꯔꯁꯤꯌꯟ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯄꯨꯟꯁꯟꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯈꯤꯕꯅꯤ ꯅꯪꯕꯨꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯂꯦꯠꯇ ꯊꯥꯖꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯔꯁꯤꯌꯥ ꯑꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯗꯤ ꯋꯦꯁꯦꯛꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯒꯅꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤꯕꯁꯤꯁꯨ ꯃꯥꯔꯁꯤꯌꯥ ꯈꯛꯇꯒꯤꯅꯤ ꯋꯦꯁꯦꯛꯁꯀꯤ ꯅꯠꯇꯦ ꯃꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯃꯥꯔꯁꯤꯌꯥꯒꯤꯗꯃꯛ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗꯨ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯔꯁꯤꯌꯥꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯈꯣꯝꯖꯟꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗꯒꯤ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯐꯝꯁꯤꯒꯤ ꯀꯤꯡ ꯑꯣꯏꯔꯤꯕ ꯑꯦꯗꯋꯥꯔꯗꯇ ꯍꯥꯏꯗꯣꯛꯇꯅꯕꯒꯤꯗꯃꯛ ꯋꯥꯐꯝꯁꯤ ꯃꯦꯜꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯦꯜꯁꯋꯦꯠꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯂꯤꯕꯁꯤ ꯄꯥꯡꯊꯣꯛꯆꯔꯖꯅꯨ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯔꯕꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝ ꯑꯃꯗꯤ ꯈꯟꯒꯗꯕꯅꯤ ꯃꯥꯔꯁꯤꯌꯥꯗ ꯇꯦꯇꯟ ꯍꯣꯜ ꯀꯧꯕ ꯖꯒꯥ ꯑꯃ ꯂꯩꯕꯅꯤ ꯃꯐꯝꯗꯨ ꯂꯥꯟꯐꯝ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯒꯗꯕ ꯃꯐꯝꯅꯤ ꯅꯅꯥꯎꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯁꯨ ꯂꯥꯟꯃꯤꯁꯤꯡꯒ ꯃꯐꯝꯗꯨꯗ ꯊꯥꯔꯛꯅꯕꯒꯤꯗꯃꯛ ꯑꯩ ꯉꯝꯅꯕ ꯉꯥꯡꯅꯔꯛꯀꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤ ꯃꯥꯔꯁꯤꯌꯥꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯇ꯭ꯔꯦꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯏꯁꯤꯡꯗꯒꯤ ꯂꯩꯔꯥꯏꯔꯣꯝꯗ ꯃꯈꯣꯡꯅ ꯑꯣꯏꯅ ꯌꯥꯝ ꯆꯣꯛꯊꯅ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯈꯠꯅꯗꯨꯅ ꯏꯁꯤꯡꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯈ꯭ꯔꯦ ꯇꯥꯛꯄꯅꯤ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯃꯁꯥꯁꯤꯡꯒꯤ ꯊꯛ ꯊꯛ ꯅꯤꯡꯅꯗꯨꯅ ꯑꯏꯪꯕ ꯈꯥꯡꯅꯕꯁꯨ ꯀꯌꯥꯝ ꯌꯥꯎꯔꯤ ꯐꯦꯅꯟꯁꯨ ꯑꯗꯨꯅ ꯂꯩꯔꯤ ꯎꯇ꯭ꯔꯦꯠꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯤ ꯍꯧꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅꯗꯃꯛ ꯐꯝꯂꯒ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯃꯥꯔꯁꯤꯌꯥꯒꯤ ꯇꯤꯌꯥꯃꯥꯠ ꯀꯧꯕ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯅꯨꯠ ꯑꯃꯗꯤ ꯕ꯭ꯔꯤꯗꯥꯒꯤ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯐꯝꯁꯤꯗ ꯊꯧꯖꯜꯂꯛꯂꯤ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯍꯜꯂꯛꯏꯕ ꯇꯤꯝꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯁꯤꯇꯤ ꯈꯔ ꯑꯃꯨꯛ ꯊꯨꯒꯥꯏꯔꯝꯂꯒ ꯍꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯃꯥꯔꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯁꯤꯇꯤꯁꯤꯡ ꯁꯨꯝ ꯈꯨꯗꯨꯝ ꯆꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯅꯨꯠꯁꯨ ꯀꯦꯝ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯂꯤꯕ ꯅꯤꯄꯥꯁꯤꯗ ꯉꯁꯤꯗꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥꯁꯤꯅꯁꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇ ꯊꯨꯒꯥꯏꯔꯨꯔꯕ ꯃꯥꯔꯁꯤꯌꯥꯒꯤ ꯁꯤꯇꯤ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯄꯣꯔꯛꯂꯒ ꯀꯅꯨꯠꯇ ꯄꯤꯈ꯭ꯔꯦ ꯀꯅꯨꯠꯅꯁꯨ ꯃꯀꯣꯛꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯕꯒꯤ ꯂꯥꯎꯔꯤ ꯁꯣꯝꯗ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯒꯤ ꯀꯤꯡꯁꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅ ꯑꯦꯊꯦꯜꯔꯦꯠꯀꯤ ꯁꯦꯅꯥꯄꯇꯤ ꯑꯥꯔꯠ ꯋꯥꯜꯛꯅ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯏꯄꯥ ꯑꯃꯒꯤ ꯊꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏꯁꯨ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯑꯃꯗꯤ ꯗꯦꯟꯂꯦꯟꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯥꯏꯀꯤꯡꯁ ꯇꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯅꯩꯈꯥꯏꯗꯨꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯥꯔꯠ ꯋꯥꯜꯛꯅ ꯃꯈꯣꯏꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯗ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯦꯗꯤꯠꯀꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯂꯤ ꯑꯦꯗꯤꯠꯁꯨ ꯍꯧꯖꯤꯛ ꯑꯦꯊꯦꯜꯔꯦꯠꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯄꯤꯔꯛꯏꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯗ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯕꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯐꯤꯖꯣꯜꯁꯤ ꯃꯥꯅ ꯁꯦꯠꯁꯨ ꯁꯦꯠꯇꯦ ꯃꯌꯥꯝ ꯑꯁꯤꯅ ꯑꯦꯗꯤꯠꯇ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯇꯨꯅ ꯑꯦꯊꯦꯜꯔꯦꯠꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏꯅꯤꯁꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯦꯊꯦꯜꯔꯦꯠꯅ ꯑꯦꯗꯤꯠꯇ ꯍꯪꯂꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛꯇ ꯁꯦꯠꯅꯕ ꯄꯤꯔꯝꯕ ꯐꯤꯖꯣꯜ ꯑꯗꯨ ꯄꯥꯝꯗꯕ꯭ꯔꯥ ꯁꯦꯠꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯗꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯂꯣꯔꯗ ꯑꯩꯁꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇ꯭ꯔꯕꯗꯤ ꯐꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯑꯦꯊꯦꯜꯔꯦꯠꯅꯁꯨ ꯑꯗꯨꯒꯤ ꯅꯠꯇꯦ ꯁꯨꯝ ꯁꯦꯠꯍꯟꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯥꯔꯠ ꯋꯥꯜ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯔꯠ ꯋꯥꯜꯅꯁꯨ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃ ꯊꯨꯒꯥꯏꯔꯨꯕꯒꯤ ꯃꯐꯝꯗꯨꯕꯨ ꯂꯨꯆꯤꯡꯂꯝꯕ ꯕꯥꯏꯀꯤꯡꯁ ꯃꯤꯑꯣꯏ ꯑꯃꯒꯤ
ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯤꯁꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯦꯊꯦꯜꯔꯦꯠ ꯍꯔꯥꯎꯕꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯗ ꯅꯩꯔꯤꯕꯁꯤ ꯋꯦꯁꯦꯛꯁꯇꯁꯨ ꯇꯥꯔꯝꯂꯒꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅꯁꯨ ꯈꯪꯖꯔꯒꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯃꯃꯜ ꯌꯥꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯑꯥꯔꯠꯋꯥꯔꯛꯅꯁꯨ ꯂꯣꯔꯗ ꯑꯩꯗꯤ ꯀꯩꯁꯨ ꯄꯥꯝꯖꯗꯦ, ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯁꯦꯅꯥꯄꯇꯤ ꯑꯣꯏꯗꯨꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯣꯝ ꯑꯃꯗꯤ ꯂꯣꯔꯗꯀꯤ ꯁꯥꯒꯩꯕꯨ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯅ ꯂꯩꯕꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯑꯁꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ, ꯃꯐꯝꯁꯤꯕꯨ ꯄꯨꯔꯥ ꯑꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯨ, ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯑꯩꯅ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯈꯣꯏꯅꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯇ꯭ꯔꯦꯠꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯐꯦꯅꯟ ꯂꯥꯛꯇꯨꯅ ꯎꯇ꯭ꯔꯦꯠꯇ ꯍꯥꯏꯔꯤ ꯎꯇ꯭ꯔꯦꯠ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯋꯥꯅꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯛ ꯂꯥꯝꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯆꯥꯅꯕꯁꯨ ꯀꯩꯝꯇ ꯌꯥꯎꯗꯦ, ꯖꯒꯥꯁꯤꯗꯁꯨ ꯐꯪꯗꯦ꯫ ꯎꯇ꯭ꯔꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯦꯅꯟ, ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯐꯦꯅꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯈꯨꯡꯒꯪ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜꯒꯨꯝꯕ ꯑꯃ, ꯕꯥꯔ ꯑꯣꯏꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯆꯥꯗ ꯊꯛꯇꯕ ꯌꯥꯔꯣꯏ, ꯃꯐꯝꯗꯨ ꯊꯤꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯎꯇ꯭ꯔꯦꯠꯇꯤ ꯅꯤꯡꯕ ꯀꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯕꯦꯕꯦꯟꯕꯛꯇ ꯑꯗꯨꯃꯛ ꯍꯟꯗꯨꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯧꯔꯨꯕ ꯄꯥꯝꯃꯤ꯫ ꯐꯦꯅꯟ ꯑꯃꯨꯛ ꯎꯇ꯭ꯔꯦꯠꯇ ꯊꯦꯝꯂꯤ ꯅꯠꯇꯦ ꯎꯇ꯭ꯔꯦꯠ, ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯍꯧꯔꯤꯕ ꯈꯔꯁꯤꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯕ ꯌꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞꯇꯨ ꯂꯦꯞꯀꯅꯨ꯫ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯧꯔꯨꯔꯒ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯐꯕ ꯊꯧꯔꯥꯡ ꯈꯔ ꯈꯟꯅꯁꯤ꯫ ꯎꯇ꯭ꯔꯦꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯕꯨ ꯂꯨꯠꯄꯥꯠ ꯇꯧꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯪꯊꯣꯛꯄꯤꯔꯝꯂꯦ꯫ ꯃꯍꯥꯛꯇꯤ ꯊꯥꯏꯔꯥꯒꯤ ꯃꯅꯥꯛꯇ ꯂꯩꯐꯝ ꯊꯣꯛꯄꯅꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯝꯕꯤꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯌꯨꯝꯁꯨ ꯂꯩꯇꯕꯒꯨꯝꯕꯅꯤ꯫ ꯃꯥꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯤ, ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯀꯞꯆꯔꯤ꯫ ꯐꯦꯅꯟꯅꯁꯨ ꯎꯇ꯭ꯔꯦꯠꯅ ꯀꯞꯂꯤꯕꯁꯤ ꯊꯦꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯐꯦꯅꯟ ꯎꯇ꯭ꯔꯦꯠꯄꯨ ꯊꯦꯝꯃꯝꯂꯒ ꯁꯤꯇ꯭ꯔꯤꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯁꯤꯇ꯭ꯔꯤꯛꯅ ꯃꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯦꯠꯇꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐꯦꯅꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯥ ꯍꯧꯖꯤꯛ ꯃꯊꯟꯇ ꯆꯤꯡꯊꯛꯁꯤꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯁꯕꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯦꯠꯁꯤ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ꯫ ꯐꯦꯅꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯣꯁꯕꯔꯠ, ꯎꯇ꯭ꯔꯦꯠꯅ ꯀꯩꯗꯧꯅꯨꯡꯗ ꯊꯧꯅꯥ ꯍꯟꯒꯗꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯃꯍꯥꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯁꯥꯎꯠ ꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯔꯣ꯫ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯁꯒꯣꯜ ꯈꯔꯁꯨ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ, ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯊꯧꯔꯥꯡꯉꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯈꯨꯗꯣꯞꯅꯆꯤꯡꯕ ꯂꯧꯊꯣꯛꯅꯗꯨꯅ ꯁꯤꯇ꯭ꯔꯤꯛꯇ ꯁꯤꯟꯅꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯃꯗꯤ ꯆꯤꯟꯖꯥꯛ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯁꯤꯇ꯭ꯔꯤꯛꯄꯨ ꯍꯥꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕ꯭ꯔꯤꯗꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥ ꯃꯅꯥꯛꯇ ꯃꯩ ꯊꯥꯗꯨꯅ ꯃꯊꯟꯇ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯥ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯃꯩꯗ ꯏ ꯈꯔ ꯗꯥꯟ ꯇꯧꯗꯨꯅ ꯊꯧꯅꯤꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯤꯗꯥꯅ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯝꯕꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯅꯨꯠꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯁꯦꯛꯁꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯅꯨꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯍꯦꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ, ꯑꯩꯒ ꯂꯥꯟꯊꯦꯡꯅꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯔꯁꯤꯌꯥ ꯄꯨꯝꯕꯁꯤ ꯇꯨꯝꯅ ꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯦꯛꯁꯟ प्रजाꯁꯤꯡꯕꯨ ꯑꯩꯅ ꯑꯣꯠꯄ ꯅꯩꯕꯁꯤꯗ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯩꯅ ꯊꯥꯖꯩ ꯋꯦꯁꯦꯛꯁꯀꯤ ꯑꯦꯗꯋꯥꯔꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ, ꯑꯩꯒꯤ ꯂꯥꯡꯗ ꯃꯥ ꯁꯣꯏꯗꯅ ꯊꯨꯔꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯕ꯭ꯔꯤꯗꯥꯅ ꯃꯗꯨꯗ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗ ꯈꯪꯖꯍꯧꯅꯕꯒꯤꯗꯃꯛ ꯍꯦꯁꯇꯟꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯔꯤ꯫ ꯀꯅꯨꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯆꯥ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯍꯦꯁꯇꯟꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯅꯤꯒꯤ ꯁꯥꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝꯁꯤꯗ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯜꯂꯝꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯋꯦꯁꯦꯛꯁꯀꯤ ꯑꯦꯗꯋꯥꯔꯗ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯊꯦꯜꯔꯦꯠ ꯑꯅꯤꯃꯛ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯋꯤꯟꯆꯦꯁꯇꯔꯒꯤ ꯀꯣꯅꯨꯡꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯁꯟ ꯇꯧꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯕ꯭ꯔꯤꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯔꯦꯒꯅꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯤꯌꯨ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯅꯤꯡꯁꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯀꯅꯨꯅꯁꯨ ꯍꯣꯏ ꯔꯦꯒꯅꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁꯀꯤ ꯋꯤꯟꯆꯦꯁꯇꯔꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯜꯁꯋꯦꯔꯅ ꯃꯆꯥ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯃꯥꯔꯁꯤꯌꯥꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯡꯒꯪ ꯀꯌꯥ ꯑꯃ ꯀꯅꯨꯠꯅ ꯅꯩꯈꯥꯏꯈꯤꯕꯒꯤ ꯑꯅꯧꯕ ꯄꯥꯎ ꯈꯔ ꯑꯃꯨꯛ ꯇꯝꯕ ꯂꯥꯛꯂꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯃꯥ, ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ, ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯃꯥꯔꯁꯤꯌꯥꯕꯨ ꯈꯟꯗꯕ ꯅꯠꯇꯦ, ꯃꯐꯝꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯃꯇꯥꯡ ꯆꯥꯕ ꯇꯥꯏꯃꯤꯡ ꯑꯃ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯍꯦꯝꯅ ꯔꯥꯅꯤ ꯑꯦꯜꯁꯋꯦꯠꯇ ꯃꯆꯥꯅꯨꯄꯤ ꯑꯦꯊꯦꯜꯐꯦꯠꯄꯨ ꯋꯤꯟꯆꯦꯁꯇꯔꯗꯒꯤ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯤ ꯍꯧꯗꯣꯔꯛꯂꯤ꯫ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯃꯃꯥꯗ ꯃꯆꯦ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫
ꯔꯥꯅꯤ ꯑꯦꯜꯁꯣꯠꯁꯨ ꯂꯠꯂꯠ ꯇꯧꯗꯨꯅ ꯃꯥꯔꯁꯤꯌꯥꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯒꯂꯤ ꯑꯦꯗꯋꯥꯔꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯒꯂꯤ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞꯁꯤ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯈꯤꯗꯕꯅꯤ ꯔꯥꯅꯤ ꯑꯦꯜꯁꯣꯠꯅ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯦꯗꯋꯥꯔꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯁꯨ ꯃꯥꯔꯁꯤꯌꯥ ꯅꯤꯡꯉꯣꯜꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯦ ꯑꯦꯊꯦꯜꯐ꯭ꯔꯦꯠꯁꯨ ꯃꯐꯝꯗꯨꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯤꯅ ꯑꯩꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯃꯥꯏꯊꯤꯍꯟꯒꯗꯧꯔꯦ ꯏꯃꯥ ꯅꯪꯒꯤ ꯊꯧꯔꯥꯡꯗꯒꯤ ꯑꯩꯕꯨ ꯃꯥꯏꯊꯤꯍꯟꯒꯗꯧꯔꯦ ꯃꯃꯥ ꯑꯦꯜꯁꯣꯠꯅ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯅ ꯙꯔꯃꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯍꯟꯅꯤꯡꯉꯤ ꯋꯥꯐꯝꯁꯤ ꯅꯪꯒꯤ ꯕꯕꯥꯗꯁꯨ ꯑꯩꯅ ꯃꯇꯝ ꯑꯃ ꯇꯠꯇꯅ ꯍꯥꯏꯖꯈꯤꯕꯅꯤ ꯃꯆꯥ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯑꯗꯨꯅꯗꯤ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤ ꯑꯩꯕꯨ ꯙꯔꯃ ꯂꯩꯇꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯃꯃꯥ ꯑꯦꯜꯁꯣꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯙꯔꯃ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯗꯥꯏꯇ ꯆꯥꯎꯕꯅꯤ ꯅꯪꯒꯤ ꯗꯥꯏꯇꯗꯤ ꯋꯦꯁꯦꯛꯁ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯥꯔꯁꯤꯌꯥꯗꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯅ ꯂꯥꯎꯔꯛꯂꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔ ꯏꯃꯥ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯊꯧꯔꯥꯡꯗꯒꯤ ꯏꯆꯦ ꯑꯦꯊꯦꯜꯐ꯭ꯂꯦꯠꯄꯨꯁꯨ ꯀꯅꯨꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨꯗ ꯊꯨꯈꯤꯅꯕ ꯇꯧꯔꯤ ꯏꯆꯦꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯃꯥ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯅꯕ ꯈꯣꯡꯊꯥꯡꯅꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯂꯝꯕꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯏꯃꯥꯅ ꯏꯆꯦꯕꯨ ꯃꯐꯝꯁꯤꯗ ꯀꯧꯕꯤꯔꯛꯎ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪ ꯏꯜꯂꯦ ꯍꯥꯏꯕꯗꯨ ꯎꯠꯄꯤꯌꯨ ꯍꯥꯏꯔꯒꯂꯤ ꯃꯃꯥ ꯑꯦꯜꯁꯣꯠꯅ ꯑꯃꯨꯛ ꯍꯥꯏꯔꯒꯂꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯏꯟꯕ ꯉꯝꯂꯣꯏ ꯅꯆꯦ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯦꯇꯟ ꯍꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯖꯃꯥ ꯇꯧꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯃꯐꯝꯗꯨꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯂꯤ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯁꯥꯎꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯆꯨꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯨꯅ ꯑꯁꯣꯝꯗ ꯉꯥꯏꯔꯤꯕꯁꯤꯁꯨ ꯋꯦꯁꯦꯛꯁꯅ ꯃꯥꯔꯁꯤꯌꯥꯔꯣꯝꯗ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯄ ꯑꯗꯨꯕꯨꯅꯤ ꯃꯁꯤꯒꯤ ꯂꯥꯂꯣꯡꯁꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯈꯔ ꯈꯪꯕꯗꯒꯤ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯦꯜꯁꯣꯠ ꯑꯃꯗꯤ ꯃꯆꯦ ꯑꯦꯊꯦꯜꯐ꯭ꯂꯦꯠꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯀꯟꯖꯍꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯇꯤꯠ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇꯤꯠ ꯏꯁꯤꯡ ꯃꯄꯥꯜ ꯑꯃꯗ ꯐꯥꯗꯔ ꯕ꯭ꯌꯣꯀꯥꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯖꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯃꯥꯒꯤ ꯇꯤꯝꯁꯤ ꯆꯥꯅꯕ ꯈꯔ ꯊꯣꯡꯅꯕ ꯊꯧꯔꯥꯡꯂꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯁꯤꯇ꯭ꯔꯤꯛꯅꯁꯨ ꯆꯥꯅꯕꯁꯤꯡ ꯑꯃꯗꯤ ꯁꯒꯣꯜꯁꯤꯡ ꯂꯩꯗꯨꯅ ꯄꯣꯔꯛꯂꯕꯅꯤ ꯃꯁꯤꯗ ꯎꯇꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ ꯃꯄꯥ ꯎꯇꯤꯠ ꯂꯥꯛꯄꯗ ꯃꯁꯤꯕꯨ ꯎꯔꯦ ꯎꯇꯤꯠꯇꯤ ꯍꯧꯖꯤꯛ ꯐꯥꯗꯔ ꯕ꯭ꯌꯣꯀꯥ ꯁꯤꯈꯤꯕꯗꯒꯤ ꯄꯦꯟꯗꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯆꯥꯁꯤꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯗꯨꯅ ꯂꯩꯕꯁꯤꯗ ꯇꯥꯅꯤꯡꯗꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯂꯥꯏꯁꯣꯟ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯨ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯖꯤꯜꯂꯛꯂꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯈꯨꯃꯛꯂꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯏꯔꯝꯂꯤꯕꯁꯤ ꯐꯥꯗꯔ ꯕ꯭ꯌꯣꯀꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯎꯇꯤꯠ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯁꯤ ꯆꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯤ ꯐꯥꯗꯔ ꯕ꯭ꯌꯣꯀꯥꯅ ꯅꯪꯒꯤ ꯂꯥꯏꯁꯣꯟꯗꯨ ꯄꯥꯝꯃꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯅꯪꯒꯤ ꯂꯥꯏꯁꯣꯟꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ ꯐꯥꯗꯔ ꯕ꯭ꯌꯣꯀꯥꯅ ꯁꯤꯈ꯭ꯔꯤꯕꯗꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯃꯔꯝꯗꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇꯤꯠꯁꯨ ꯁꯥꯎꯕꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯆꯥꯁꯤꯗ ꯂꯥꯎꯁꯟꯗꯨꯅ ꯍꯥꯏꯔꯤ ꯐꯥꯗꯔ ꯕ꯭ꯌꯣꯀꯥꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯗꯦ ꯅꯪꯗꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯆꯥꯁꯤꯅꯁꯨ ꯌꯥꯝ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯈꯪꯉꯤ ꯑꯗꯣꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨ ꯏꯁꯣꯔꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗꯅꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯕꯕꯥꯒ ꯈꯦꯠꯅꯩ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯈꯦꯠꯅꯩ ꯕꯕꯥꯅ ꯕꯥꯏꯀꯤꯡꯁ ꯋꯥꯔꯤꯌꯔꯅꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡꯕꯅꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇꯤꯠ ꯑꯁꯥꯎꯕꯁꯤ ꯈꯔ ꯑꯃꯨꯛ ꯐꯥꯊꯗꯨꯅ ꯃꯆꯥ ꯑꯁꯤ ꯅꯥꯟꯕꯤꯔꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯦꯅꯟꯅ ꯎꯇꯤꯠꯀꯤ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯦꯅꯟꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯅꯈꯣꯏꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯆꯔꯆꯇꯨꯗ ꯊꯤꯜꯂꯨ ꯑꯩ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯖꯕ ꯄꯥꯝꯃꯤ ꯐꯦꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯍꯥꯏꯕ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯔꯥ ꯃꯐꯝꯁꯤꯗꯒꯤ ꯃꯤꯀꯤꯊꯤ ꯑꯃꯒꯨꯝ ꯆꯦꯟꯈꯤꯕꯗꯨꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇꯤꯠꯁꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯕꯨ ꯐꯖꯅ ꯅꯥꯎꯀꯣꯟꯕ ꯉꯝꯕ ꯃꯄꯥ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯕꯁꯨ ꯉꯝꯂꯣꯏ ꯐꯦꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯪꯅ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯤ ꯕꯕꯥꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯃꯌꯥꯝꯁꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯅꯤꯡꯊꯧ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯕꯦꯕꯟꯕꯛꯀꯤ ꯍꯟꯇꯛ ꯊꯦꯡꯅꯔꯨꯔꯤꯕ ꯂꯥꯟꯗꯨꯁꯨ ꯎꯇꯤꯠꯅ ꯅꯪꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯤꯕꯅꯤ ꯃꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪꯅ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯅꯪꯒꯤ ꯕꯕꯥ ꯎꯇꯤꯠ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯏꯗꯨ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯆꯦꯜꯂꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯪꯗꯤ ꯅꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐꯦꯅꯟ ꯎꯇꯤꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯎꯇꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯦꯅꯟ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯖꯪꯒꯜꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯐꯦꯅꯟ ꯑꯃꯨꯛ ꯍꯥꯏꯔꯤ ꯂꯣꯔꯗ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨ ꯂꯥꯛꯈꯤꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯂꯥꯟꯐꯝ ꯑꯃ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯤꯗ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯁꯥ ꯑꯁꯤ ꯁꯣꯟꯊꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯦ ꯑꯩꯗꯤ ꯋꯥꯔꯦ ꯑꯩꯒꯤ ꯃꯇꯝꯗꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤ ꯐꯦꯅꯟ ꯑꯃꯨꯛ ꯎꯇꯤꯠꯄꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯣꯔꯗ ꯃꯌꯥꯝꯁꯤꯅꯗꯤ ꯑꯗꯣꯝꯗ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯑꯃꯠꯇ ꯍꯣꯡꯗ꯭ꯔꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯐꯦꯅꯟ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯗꯨ ꯑꯩꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯑꯩꯒꯤ ꯏꯌꯨꯝꯗ
पुबीदुना चटली हाइदुना अदुबो आइगी वखलदु अरानबो ओइरमले आइना आइगी इरमदमबु मांगनजरबनी आइगी लेजरम मिचेचु मांगनजरबनी हौजिकि इसानासु बेबन बक्की लोने हाइना खल्लरोय आइदी काइसु ओइरमदरे मयामसि चनिंग चनिंग मफमदा चटखिबदा आइना अथिंग पीररोय अजुमक नंगसु चटखिबा यारगनी आइना खोय मयामगी लोट हाबदु ओइबदा मतिक चाद्रे हारमलगा उतेत मफमसिदगी थोक्रे उतेत के वफमसिदा फेननसु निंग कायना लेहौरी सिन सिग लोइनना एपिसोड असी मतंग स्वाइदा लोइसले मसिगी मखा मथंग मुक पुदु लाक्चगे ngasiगidi mayambo amuka hanna kainana biyathang nijari